Image TV bu miyang tabiram liba khuding mapu khurum jari taram oksari hoji akoina lejari ba mafam asi sagombal mabudo mantri lekai da handakta Council of Higher Secondary Education Manipur na loba 12 exam gi 26 ki science stream da topper bikraba Johan Longjam Shanghai dani Hojik Makata na Johan Longjam Gawari Batai Chawi Kudung Sawa Adu Lojegi Punamak Pugamuka na Krum Zabagalina Ning Tabina Hajari Johan Longjam Image TV ki Maikai Degi Taram Oksari Handak 12 exam da science stream da top or posita Tagatsaba Pundoksari Haranu Pundoksari Adu koi hojik si koi ki viewer sing sida Joel Longjam ki hojik lagi ba mapam adu ka ming ima baba popi ba ima baba ki ming amutang haibiyo I ha lai jari basi sagol ban mabudo mantri lekai tani aduga aibu popi ba baba ki maming na Longjam Wilbert Singh aduga aibu popi ba mama ki maming na Longjam Lakshmi Devi kause ima baba di kai kai honari hojik se aigi baba na government gi oza moise aduga aigi mamana housewife aman chinnau di kaya no aigi thakta ichi amale je ise du di hoji kai kai honari aigi che hazik nit thabagi preparation kan hona sir ki nongai je adu handak 12 stream kai no je science ki 12 ki exam ji da science stream ji da join na topper or pose si or kani hai du na han khanbi bra natraga masi or pom matamda kari phobi I say first person mak lakni hai di expect tawze dubu exam do dum nunga hi banina I say 1 to 5 mak ti chalakani hai di thaja ba thamje nungai ba phobi bra topper ko se hai thaja dana first lak pa da yam harau Johan Longjam gi hoji gi tambi we school je sikadai dano sangai pro da le school maming dum tang hai bi comprehensive concept school adu angang oi gi kaino di kadai kadai da ho metric phaw ji di kadai kadai da tamai I say class 1 dagina 2 phauti Pitambra English School da tamjar ai aduga adugi matung da Ramakrishna Mission School Uripok da laiba aduda tamjar ai aduga adudagi 98.2% da pass tawjar matung da amuk 10 ji 10 class 10 se 98.2% da pass tawjar matung da amuk comprehensive da laksaban okay comprehensive da lak pu matam je som da Ramakrishna Mission dai na som da lak ko je sida di kitang khena ba khot pa lai ra kamai to Ramakrishna Mission na CBSE oi panina khara changes pudi khara thengnai adu changes sing ji kai kai ma hai bangam ba haidi question pattern gumba adagi marking scheme gumba da khara aduda khara khena ba khara thengnai adu hojik se kam ba subject da koi letter mark phangba na singba leidana adu percentage kya sa pano handak 12 ki sa 98% that's it 98% out of kya da keno kya phangba subject loina sanat ba subject apun ba je apun ba gi mark se kya no 490 500 ke manung da 490 500 ki manung da 490 phang adu ka koi gi kai letter mark kumba sat subject sing ji di loina mak sat para kam kam loina mak sat sir loina mak sa lai ko hapetang pan bi le maths da 100 to 100 phang jare bio da su 100 to 100 adu ka english da na 96 adu ka manipuri da 98 physics da 96 okay adu hojik si di kadai da tambi ge na khali makha ta se manipur da dum tambi ga dra traga to state da tambi ga dra the direct final budi decide to ado award ta tamge na di khanjar manipur ki mapan da okay adu kari oina oi bigen khali hojik di 12 si loyawni na I say Afava Institute amada changaga graduation lo shalaga civil service ki line changi hana khanjar kari no civil service khallo isa kari civil servant nama oraga di lebak praja myam ga interaction to da khadagi khudong chaw phangjai haduna mani ma praja gi awana myam do mateng pangning ba damak chan akoina jiksi 12 pass to pa phause kai sai class 8 9 lower class ki di to khra 10 dagina 12 pop tamak phuse stay da
tuition hojik hojik ki tawnariba mawong se siga di tawbirakpra tuition di chacharakte dum ai class 11 12 ta khoi school la taiba classing da phajana dum attentively yauraga adui matung da mu khoi school gi advisor committee singna tawba class remedial class ama tawjai adu da dum ai gi khangda khataba doubt sing da phajana clear tawba aduga self study ga panaraga adum aduna ai enough hoise apni mi gi oina like paw gi mawong si di khenai hajai ba ko adubu johen like paw gi mawong se masi di kwai gi johen gi nungai jaba like paw gi mawong se kamai no oiki aise marmakta maths ko makot ba adagi problem ma solve tawba isai tar gumba advan taragadi solve tawjai yamna nungai na dum maths ka hot nungai adu hujikse johen gi tuition ji solve to tabra natraga marmakta khangdaba khotaba mayam hujiki habi gi ba school gi advisory committee gi do moi gi nataba atopa dadi tawtaba ai gi khoi pa gi friend circle ma oja oibasing da khangda khotaba da adu tanabadi challe baba gi imana bajing do da sai sai gi keno se chapter se kra keno tawi sikra keno to digest to wali kan sapadu adu natana tai salakte adu hojik lai ba manipur gi irang si sidaida akoina hek thenajaba ga school ji hek thingjan bi ba khotpi ba ko adu ka like tambu sida hek yadaba khotaba so dum yawe hajari ba sumaina tawbu sina akoi gi satra gi hoji lai ba atmosphere sida kaihelle aina lobra natraga dum masi matam gi imal ba ki tawum thoko mayam puni haidna khanbra kamai lai sida irang sina satra singda yam akai ba pi haba haina khanjai hati akoina khangdaba khotaba daute ka mayam leibadu hoi google da or su internet ta khutak te ninga matam da athing mayam pire aduna tana school di test series ko matawba the class phajana ning thi jana yaujaga tabadu duda momentum da phaja ka hele satra mana yawning badu larik paning wagi mote ka mayam handa handa atu sagi music google gi kai gi internet ki wasi pali ngai da mobile dum sinabra keno je akoi joyen je satra ngai matam se adum ai larik paraga break lobada dum decision na break matam dang sinabra natraga magi matam ama khaido pai bro ai se routine nama thamjai aduga ai break matam da decision number hotnai johen jiki net ta kai da koi jiksi nasai gi like pa khot pa da jiki lai be rang sina koi gi net internet thingjan gi ba khot ki ba lai ba matam sida khudung sadi haibani johen na jik ta pi ba se adu johen gi wena karam ba site na khre na sangalle ai se google gumba youtube ta aina like ta khang da khot ta gumba gi lecture gumba adu mana ayam na ta je entertainment madi tawde entertainment su break ta di tawse ado mobile sinawse mobile sinawsina koi gi satra gi academic life sida ado mating pang ena lobu yabra phajana lambi achumba lambi da sinaraga di mating pang hena dawse marak thanna hojiki koi gi laiba manipur gi situation je sidaida di koi gi sagi net ki du nataba koi physically hai batare saida koi kai hata thoi ba thodo ungdo ma yam sina koi da disturbance ma yam piba leidana sugumba sina maram oraga lai pawagi nangi routine na ma hai batare ai singai di toge si toge ka hai base sida di akai ba lega akai ba khara budi dum lai ti aina plan khara toraga leram ba khat pado adu ta momentum da akai ba khara yam pijai adu di kamai manage to adum khar hena study hour bi khar hen kat laga tum ngam na bong pa khale ha no madane hujiksi life pa gi mawong si khara di imi gi kasai khena yena dum haijari ba ko no mada ai pung so life pa do ya di ai wa adum ba leibra natraga na ai gi paning ba matam da khang ri bo pa ba khanga kan da topa adum ba gi mawong to bra kamai lai hujiksa I say 3 to 5 hours ti dum nu ti hudingi pana ba thonai duga exam ko naksala kanana adudagi hena khara pana hona lai pa ga timing si di karam na hena nuwa
ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯗꯥꯡꯅ ꯅꯨꯡꯉꯥꯏ ꯀꯅꯥꯒꯨꯝꯕꯅ ꯑꯌꯨꯛ ꯅꯨꯡꯉꯥꯏ ꯀꯥ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯖꯨꯍꯦꯟꯗꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯄꯥꯕꯁꯦ ꯅꯨꯡꯗꯥꯡꯗꯅ ꯈꯔ ꯌꯥꯝ ꯄꯥꯕꯗ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡꯗꯅ ꯄꯥꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄꯩꯈꯥ ꯍꯧꯈꯤꯕ ꯍꯟꯗꯛꯀꯤ ꯄꯩꯈꯥꯁꯤꯁꯨ ꯌꯥꯎꯁꯪꯒꯤ ꯃꯅꯨꯡ ꯇꯥꯒꯤꯅ ꯈꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕ꯭ꯔꯥ ꯄꯥꯝꯖꯕ ꯐꯦꯁꯇꯤꯚꯦꯜ ꯁꯦ ꯗꯥꯏꯔꯦꯛ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯖꯗꯦ ꯑꯗꯨꯝꯕꯨꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯃꯇꯝꯁꯦ ꯄꯩꯈꯥ ꯃꯅꯨꯡꯅꯤꯗꯅ ꯄꯩꯈꯥ ꯃꯅꯨꯡꯁꯤꯗ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯃꯇꯝꯁꯤꯗꯗꯤ ꯀꯩꯀꯩ ꯑꯀꯥꯏꯕ ꯄꯥꯕ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯀꯩꯀꯩ ꯑꯀꯥꯏꯕ ꯄꯤꯈꯤꯕ ꯂꯩꯕ ꯑꯗꯨꯝꯕꯗꯤ ꯊꯦꯡꯅꯕ꯭ꯔꯥ ꯏꯁꯩꯒꯨꯝꯕ ꯊꯥꯕꯜꯒꯨꯝꯕ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯇꯧꯕꯗꯗꯤ ꯈꯔ ꯍꯧꯅ ꯈꯣꯡꯕꯁꯤ ꯈꯔ ꯍꯧꯅ ꯈꯣꯡꯕꯗ ꯈꯔ ꯑꯀꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯇꯩꯗꯤ ꯂꯩꯇꯦ ꯌꯥꯎꯁꯪꯗꯗꯤ ꯌꯥꯎ ꯆꯠꯇꯦꯀꯣ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯅꯤꯅ ꯌꯥꯎꯕ ꯆꯠꯆꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯗꯤ ꯆꯠꯇꯣꯏꯅꯦꯕ ꯍꯣꯏ ꯑꯗꯣ ꯏꯁꯥꯅꯅꯦ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟꯗꯤ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯦꯗꯤꯀꯦꯜ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯂꯥꯏꯟꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯑꯣꯀꯦ ꯏꯁꯥꯅ ꯈ꯭ꯋꯥꯏ ꯍꯩꯅꯕ ꯁꯕꯖꯦꯛꯁꯤ ꯀꯔꯤꯅꯣ ꯃꯦꯠꯁꯅꯦꯕ ꯖꯨꯍꯦꯟ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯀꯣ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯦ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯦ 5 ꯄꯣꯛꯀꯤ ꯃꯅꯨꯡꯗꯗꯤ ꯂꯥꯛꯄ ꯌꯥꯏꯅ ꯈꯜꯂꯦꯅ ꯍꯥꯏꯕꯁꯦ 5 ꯄꯣꯛꯀꯤ ꯃꯅꯨꯡꯗ ꯌꯥꯕꯒꯤ ꯊꯥꯖꯕꯁꯤ ꯏꯁꯥꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯔꯛꯏꯅꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯒ ꯀꯣ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯤꯏꯅꯔꯖꯤ ꯆꯪꯉꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯤ ꯑꯗꯩ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯗꯥꯏꯖꯦꯁ ꯇꯧꯔꯛꯇꯣꯏꯅꯤ ꯇꯣꯉꯥꯟ ꯐꯦꯛꯇꯔ ꯃꯌꯥꯝ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯁꯥꯖꯦꯜꯒꯗꯤ ꯇꯧꯏ ꯁꯥꯖꯦꯜ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯗꯥꯏꯇꯔꯤ ꯄ꯭ꯂꯥꯟ ꯑꯣꯏꯕ ꯌꯥꯏ ꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯀꯩ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯖꯦꯜꯗ ꯍꯥꯏꯖꯔꯒꯗꯤ ꯑꯩꯁꯦ ꯁ꯭ꯇ꯭ꯔꯦꯆꯤꯡꯒꯨꯝꯕ ꯕ꯭ꯔꯦꯛ ꯂꯧꯕꯗ ꯁ꯭ꯇ꯭ꯔꯦꯆꯤꯡꯒꯨꯝꯕ ꯋꯥꯛꯀꯤꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯖꯩ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯗꯥꯏꯠꯇꯗꯤ ꯌꯥꯝ ꯆꯥꯁꯟꯗꯦ ꯑꯗꯨꯝ ꯈꯔ ꯂꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯒ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯒꯨꯝꯕ ꯑꯗꯨꯝꯕ ꯆꯣꯀ꯭ꯂꯦꯠꯀꯨꯝꯕ ꯈꯔ ꯆꯥꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛꯁꯤ ꯀꯔꯤ ꯑꯣꯏ ꯆꯤꯟꯖꯥꯛꯁꯦ ꯐ꯭ꯔꯨꯠꯀꯨꯝꯕꯅ ꯑꯗꯨ ꯄꯥꯝꯖꯕ ꯃꯆꯨꯗꯤ ꯂꯩꯕ꯭ꯔꯥ ꯋꯥꯏꯠꯁꯦ ꯄꯥꯝꯃꯤꯀꯣ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯗ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯤ ꯖꯨꯍꯦꯟꯕꯒꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯇꯝꯗꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯐ꯭ꯔꯨꯠꯃꯛꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯣ ꯑꯦꯛꯁꯔꯁꯥꯏꯖ ꯃꯛꯇ ꯇꯧꯅꯤꯡꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯁꯤꯡ ꯀꯩꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯪꯗꯕꯗꯣ ꯈꯤꯇꯪ ꯍꯪꯕ ꯈꯣꯠꯄ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯉꯤꯕ ꯑꯗꯣ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯀꯣ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯗꯅ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯈꯔꯁꯨ ꯑꯗꯨꯝ 12ꯀꯤ ꯊꯥꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯗꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏꯗꯁꯨ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯑꯍꯩꯕ ꯍꯟꯗꯛ ꯃꯣꯏ ꯔꯤꯖꯜ ꯑꯗꯨꯝ ꯎꯕꯗ ꯑꯍꯩꯕ ꯌꯥꯝꯕꯨꯗꯤ ꯌꯥꯎꯋꯤ ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯏꯔꯥꯡꯁꯤꯅ ꯌꯥꯝ ꯑꯀꯥꯏꯕ ꯌꯥꯝ ꯄꯤꯔꯦ ꯑꯗꯨꯝ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩꯖꯔꯁꯨ ꯑꯗꯨꯝ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯔꯁꯨ ꯏꯔꯥꯡꯁꯤꯅ ꯇꯧꯕꯗꯒꯤ ꯃꯣꯏꯗ ꯑꯀꯥꯏꯕ ꯌꯥꯝ ꯄꯤꯗꯨꯅ ꯃꯥꯡꯍꯟꯕ ꯈꯣꯠꯍꯟꯕ ꯇꯧꯍꯜꯂꯤ ꯑꯗꯨ IDPꯁꯤꯡꯒꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯁ꯭ꯀꯨल ꯊꯤꯡꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯕ ꯌꯥꯕ ꯌꯥꯗꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯒꯤ ꯃꯥꯒꯤ ꯈꯪꯖꯧꯒꯗꯕ ꯇꯝꯖꯧꯒꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯗꯤ ꯏꯝꯄꯦꯛ ꯄꯤꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯄꯤꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯗꯁꯨ ꯏꯝꯄꯦꯛ ꯄꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯒꯗꯕ ꯃꯇꯝꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕꯅ ꯀ꯭ꯂꯥꯁ 11 ꯑꯣꯏꯔꯁꯨ ꯃꯣꯏ ꯁꯦꯁꯟꯁꯦ ꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯃꯣꯃꯦꯟꯇꯝꯗꯣ ꯂꯣꯏ ꯀꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨ ꯃꯌꯥꯝ ꯍꯟꯊꯍꯜꯂꯦ
momentum harga like power ki mong se like power mong se khoi ki paning do matam ga di join na thing gi bale ba adu su dum di yaw se paning to matam su dum di yaw paning do matam di kamai no manage to wi paning to matam dana ai parents or su elder or su makhoi de advice kumba motivation gum khar loraga akhoi ai sa maton dum motivate toroga focus to zaraga paje habidi paning do gi maram do share to mo da natra mo de counseling gum lo adu ne to resi natra okay ado ji akhoi gi technology de gi academic technology de ki tang hai do raga sai civil service si target to ni hai bi bane bo ko ado lai bo ji ki man akhoi gi india gi ro state ki ro manipur gi ro natra ga world gi ro ko sidaida akhoi gi johen pinning ba haitare maro civil service tawbi do akhoi praja jing ji ga moi na sanan gi moi mateng pan me wa pham le natra sumai taw dana akhoi gi kitang johen na pam jaba leader jing leiba ti yaw ko ji mo sida leader da APJ Abdul Kalam hape hana gi भारत की president je okay atu kari gino tai leader mayam lei ko APJ Abdul Kalam je khallu le maram je kai no mangon do kai pam je le gino ma gi thabo kutok do be ko natraga ma gi laina hai ka sida o be ai praja jing ma ga loina bo be ai satra ga ma ga loina bo be ai ko le ma na piramba akoi gi nation ji da piramba contribution do be ai kamba maung da gi Abdul Kalam je kai no to be mana India gi damakta contribution mayam to biramba tagi mana my speech kumbara ta ba dai se motivation kum mayam phangje dum batagi ma se ai role model ama oina khanjagi magi like history ai tare autobiography ko ga di par bra adum direct ma si par my speech kumbadi khari ta ado jikse manipur using lai situation je si kana gumbam la agadi masi situation ji phani kan khan bagadi lebra sugum mi oi mala agadi phani kan khan lebra ala hojik se khoi ji ware lai tamba do wero aduga khoi gi life ki kero khudi mak tai ta khoi gi punsi marel punsi roles da yamna akai ma am piri da charang na ko tangdu lai ta do ma am piri wa sugum ba keno ma civil servant do ero na tra political leader do ero amala agadi akhoi lebak si nuai ingni kan khan mati lebo aina khanjaba da anauba youth tagi leader ama thola ga India gi damakta kana hotna ba adum ba doina khanjai okay ajik tambi ba mayam sing se seida kari sap to oi ba sing amadi makha ta na la ko sing da johen na kari message dipini aina hajaning wadi ahalaman elder sing waza guru warsu makoina piba advising fajana tasan biba tagi discipline ama laina dum chatpa tagi nongmagi akoina pabon thokpa pung ama da warsu ani da warsu dum noting consistently oina paja adu natraga di magi honabagi keno je chobunga moya natra thank you join like pabagi mongsu join gi pamjaba mongsu haire ko adu join gi pamjaba tai hobby gum kai gum di leibra hobby da ai hana khumala pakta shooting di tawjarame aduga ai se keyboard gumba piano gumba di khara khomba se tamjarame jumda dum tawra sidi kai taw ai jumda dum practice tawjai tawi ko aduga hojik se ngasai internet ki kai gi matang johen gi haina jaba site ko website adum ba matang di hai kre ado hojik se johen gi chahi matang sai se si akoina sum thengna jawada mayam gi oina ni koi gi game gi kai gi kaino si lei hai ri ba ado johen di game gi kai gi posi di lei tabra kamai to ai se dum break law matam da dum chang nai na ati matam khaido ga dum sana je lai paw da di akai ba oide adu sana da au break matam da dang sana je matam khaido ga tham matam khaido tham be pawa dum ya wa sai gi taw mayam da khu thrilling joidana game si to matam da ado loiraga tak like pa bai chang base sidadi dum like pa base dum ya ra natranga sai taw gi game gi pochina akoi gi mind ji occupy taw le gi do atu di oi da bra occupy taw bodi oi jate to mar mak ta bodi
ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯕꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯒ ꯑꯗꯨꯝ ꯉꯝꯗꯤ ꯉꯝꯃꯦ ꯑꯗꯨ ꯏꯁꯥꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯄꯥꯅ ꯅꯪ ꯃꯣꯕꯥꯏꯜ ꯁꯥꯟꯅꯕꯗꯨ ꯍꯦꯟꯃꯜꯂꯦ ꯈꯣꯠꯂꯦꯒ ꯍꯥꯏꯕ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯈꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯕꯕꯥꯅ ꯑꯗꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯦꯔꯦꯟꯁꯅꯁꯨ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁꯄꯨꯗꯤ ꯑꯗꯨꯝ ꯄꯤ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯄꯤꯌꯦꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯦ ꯁꯤ ꯀꯅꯥ ꯀꯅꯥꯗꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯤ ꯑꯩꯍꯥꯛꯁꯦ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯕꯕꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛꯇ ꯄꯤꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯣꯇꯤꯚꯦꯁꯟ ꯀꯌꯥ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯐꯣꯀꯁ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯁꯤꯡꯗ ꯄꯤꯖꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯪꯗ ꯈꯣꯠꯇꯕ ꯂꯩꯕ ꯗꯥꯎꯠꯁꯤꯡꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯒ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯖꯣꯌꯦꯟ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯖꯣꯌꯦꯟꯅ ꯄꯥꯝꯕꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯥꯗ ꯌꯦꯛꯇꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯎꯅꯖꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯖꯣꯌꯦꯟꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯒ ꯏꯃꯥꯒꯅꯤ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯣꯡꯖꯝ ꯋꯤꯜꯕꯔꯠ ꯁꯤꯡ ꯑꯩꯍꯥꯛꯁꯤ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯁꯦꯡꯕ ꯂꯝꯗꯝꯗꯤ ꯈꯨꯝꯃꯣꯡꯗꯅꯤ ꯑꯩꯁꯦ ꯈꯨꯝꯃꯣꯡꯗ ꯄꯣꯛꯑꯒ ꯑꯩꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯅ ꯌꯥꯗꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯒꯣꯜꯕꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯇ꯭ꯌꯨꯁꯟ ꯀꯩꯀꯩ ꯇꯧꯖꯔꯛꯄꯁꯦ ꯄꯤꯛꯏꯉꯩꯗꯒꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯄꯨꯈ꯭ꯔꯒ ꯑꯗꯩ ꯁꯨꯝ ꯇꯧꯔꯒ ꯑꯩꯁꯦ ꯌꯥꯝ ꯊꯦꯡꯅ ꯀ꯭ꯂꯥꯁ ꯂꯧꯔꯀꯥꯟꯗ ꯄꯨꯡ 12 12 ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯨꯝꯗ ꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯅꯪꯕꯗꯒꯤ ꯑꯩꯁꯦ ꯇꯉꯥꯏ ꯐꯗꯅ ꯁꯤꯗ ꯂꯩꯇ ꯌꯥꯗꯕꯗꯒꯤ ꯀꯝꯄꯦꯜ ꯇꯧꯕꯗꯒꯤ ꯁꯨꯝ 2000 ꯑꯗꯨꯗꯒꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯁꯦꯇꯜ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨ ꯑꯣꯖꯥ ꯑꯣꯏꯅ ꯍꯧꯕꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯑꯩꯁꯦ ꯃꯣꯔ ꯗꯦꯟ 20 ꯁ꯭ꯀꯨꯜꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯩꯖꯔꯦ ꯖꯣꯟꯁꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀꯔꯤ ꯇꯝꯕꯤꯕꯅꯣ ꯑꯣꯖꯥ ꯑꯩꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤꯁꯨ ꯇꯥꯛꯑꯦ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯛꯁꯨ ꯇꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯥꯁꯇꯔꯁꯦ ꯑꯅꯤ ꯑꯣꯏꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡ ꯁꯣꯔꯇꯦꯖ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯇꯤꯖꯤꯗ ꯂꯩꯔꯤꯉꯩꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯈꯛꯇꯪ ꯇꯥꯛꯑꯦ ꯑꯗꯒꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯥꯛꯑꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯖꯣꯟꯁꯟ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯑꯣꯖꯥꯁꯦ ꯑꯃꯈꯛꯇꯪ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯑꯗꯨꯝ ꯏꯀꯣꯅꯣꯃꯤꯛꯁ ꯆꯪꯉꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯗꯖꯁꯃꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯁꯕꯖꯦꯛ ꯑꯅꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯪꯉꯦ ꯃꯔꯛ ꯊꯟꯅ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯣꯍꯦꯟꯕꯨ ꯄꯣꯛꯄꯤꯕ ꯃꯦꯗꯥꯝꯒꯤ ꯃꯤꯡꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯣꯡꯖꯝ ꯑꯣꯡꯕꯤ ꯂꯛꯁꯃꯤ ꯗꯦꯕꯤ ꯑꯣꯀꯦ ꯏꯆꯥ ꯀꯌꯥꯅꯣ ꯑꯅꯤꯅꯤ ꯖꯣꯍꯦꯟꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯇꯣꯝꯕ ꯑꯇꯣꯝꯕ ꯃꯊꯛꯇ ꯃꯆꯦ ꯑꯃꯒ ꯃꯆꯦ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯅꯤꯠ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅ ꯑꯩꯈꯣꯏ ꯅꯤꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔ ꯂꯩꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯖꯣꯍꯦꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯁꯤꯒꯨꯝꯕ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤ ꯇꯥꯔꯛꯄꯁꯦ ꯁꯤꯗꯗꯤ ꯃꯦꯗꯥꯝꯁꯨ ꯑꯣꯖꯥꯁꯨ ꯀꯔꯤ ꯐꯥꯎꯕꯤ ꯁꯤꯗꯗꯤ ꯁꯤꯗ ꯑꯩ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯅꯍꯥꯟꯃꯈꯩ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯍꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯁꯥꯇ꯭ꯔꯁꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯁꯥꯇ꯭ꯔꯁꯤ ꯌꯥꯝꯅ ꯐꯕ ꯁꯥꯇ꯭ꯔ ꯔꯦꯡ 1 ꯇꯥꯕ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯚꯟ DC ꯑꯣꯏꯈꯤꯕ ꯁꯥꯇ꯭ꯔ SP ꯑꯣꯏꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯀ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯁꯥꯇ꯭ꯔ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯒ ꯑꯩꯒ ꯁꯨꯝ ꯅꯣꯔꯃꯦꯜꯗ ꯍꯥꯏꯗꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯅꯕ ꯑꯗꯨꯒꯤ ꯈꯔ ꯃꯥꯏ ꯄꯥꯛꯄ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔꯁꯦ ꯃꯈꯟ ꯊꯦꯡꯅꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯦꯡꯅꯔꯛꯄꯁꯤꯗꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯑꯩꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏ ꯃꯥꯒꯤ ꯇꯦꯂꯦꯟꯁꯦ ꯑꯩꯅ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯈꯔ ꯃꯉꯣꯟꯗ ꯃꯒꯨꯟ ꯈꯔꯗꯤ ꯌꯥꯎꯋꯦꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯁꯥꯇ꯭ꯔ ꯃꯤꯑꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯁꯤꯅ ꯖꯣꯍꯦꯟꯅ ꯉꯁꯤ ꯑꯣꯏꯔꯛꯏꯕ ꯄꯣꯠꯁꯤ ꯑꯣꯏꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯥꯛꯄꯤꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯡꯉꯦ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥꯅꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯕ꯭ꯔꯥ ꯑꯦꯛꯁꯄꯦꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯖꯩ ꯐꯥꯁꯃꯛꯇꯤ ꯇꯧꯗꯦ ꯀꯣ ꯇꯧꯗꯦꯗꯤ ꯐꯥꯁꯃꯛ ꯇꯥꯕꯁꯨ ꯌꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯆꯥꯟꯁꯦꯁꯁꯦ ꯑꯩꯅ ꯈꯟꯕꯁꯦ ꯑꯩꯗꯤ 1 2 3 ꯁ꯭ꯋꯥꯏ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏꯅ ꯑꯩꯅ ꯑꯁꯥ ꯇꯧꯏ ꯑꯣꯖꯥꯗꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯁꯤꯗ ꯂꯩꯕꯤꯔꯛꯑꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ
ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄꯗ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯐꯕ ꯁꯤꯇꯤꯖꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯔꯣꯜ ꯗꯔꯀꯥꯔ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯦꯔꯦꯟꯇꯤꯡꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯦꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤ ꯂꯩꯕꯁꯤ ꯃꯥꯟꯅꯗꯦ ꯍꯥꯏꯖꯔꯤꯕ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯉꯥꯡꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯁꯨ ꯂꯩ ꯑꯃꯅ ꯉꯥꯡꯕ ꯄꯥꯝꯗ ꯃꯥ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯩ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯅꯦꯆꯔꯁꯦ ꯑꯗꯨꯝ ꯑꯩ ꯎꯕ ꯐꯪꯉꯤ ꯃꯣꯏ ꯑꯅꯤꯁꯤ ꯃꯥꯟꯅꯗꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯇꯥꯏꯜꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯅ ꯃꯣꯏꯗ ꯒꯥꯏꯗꯦꯟꯁ ꯄꯤꯀꯥꯟꯗ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯨ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡꯁꯤꯒꯤ ꯅꯦꯆꯔꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯀꯔꯝꯕꯗꯅ ꯍꯦꯟꯅ ꯃꯥꯁꯤ ꯏꯟꯇꯔꯦꯁ ꯑꯦꯔꯤꯌꯥ ꯑꯣꯐ ꯏꯟꯇꯔꯦꯁꯁꯤ ꯀꯩꯗ ꯂꯩ ꯑꯗꯩ ꯃꯥꯁꯤ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯣꯏꯇꯥꯔꯁꯨ ꯃꯥꯁꯤ ꯈꯔ ꯕꯥꯏ ꯍꯥꯔꯠ ꯇꯧꯒꯟꯕ ꯑꯉꯥꯡꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯕꯥꯏ ꯍꯥꯔꯠꯁꯤ ꯄꯤꯉꯩꯗꯤ ꯀꯌా ꯄꯥꯝꯗꯕ ꯀꯟꯁꯦꯞꯇ ꯆꯠꯂꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯏꯊꯣꯛꯑ ꯈꯣꯠꯂꯒ ꯃꯥꯒꯤ ꯀꯟꯁꯦꯞꯁꯤ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯦꯅꯤ ꯁꯕꯖꯦꯛꯇꯤ ꯁꯦꯡꯅ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯈꯔ ꯃꯥ ꯆꯤꯡꯐꯥꯒꯨꯝꯕ ꯈꯔ ꯄꯨꯕ ꯄꯥꯝꯕ ꯃꯁꯥꯒꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯏꯃꯥ ꯏꯄꯥ ꯑꯃꯇꯅ ꯄꯣꯛꯄꯁꯨ ꯍꯣꯏ samna hairkanda angangsing si akhoi magi kenosi khangbaga loinana adugi matumina sembi ge dawne habane hoi aduga moida yam seisan ba question ba ledana adu tawdri yaroi mark si phang aina sum ozoi je bada haitare parents ka thingna je pressure am piwa parents pressure am piwa ai result si hek ngasi exam tawredana ts ngai le ramane hek nongan bai da ai isanu pa do isanu pg mark ya phang haraga si phang ma na si phang adu compare tawsala ba ado nang like ta mono to ka na yam noi ta thodo nasa da sai daga pu gi ba sumbau thing na yaduna masi yam noi te da parents do ina mu tapna masi khudak ta di ma yam magi kem tension na sakra ni hai after 2-3 days ma ketan kullo ra kan da ina mu ma se wari yam dang sa je ge na phone to ga na to ga ma to ga anang be biro haraga ai to ma anang yam pawadi to por ju o ge ba koi chemistry da hai ta ado mai to ba angang ai sum experience hai ta aduna ai na parents da hajaning badi parents da khoi gi magi nature ji yeng dene ta angang da pressure pi ga si ma phang dia ro lai pung asu pa ga dam ni gain to bi ba nang ma thang lai tum to kan hai ba sum ba ji di ai pa pam je dai ta na tam na khanara e bungo be nang na pam si kai no kamang to ji nang street nang lai pa ning ji na kai pa ning ji ba no nang kari lai na sa ning ba no na apam ba kai le ado nang lai si pa si pa min na si kan ha ra ko tam na ha da dum angang ayam ba in kan da dum soidena response fajar kanen ai thaje samngai je adu ji akoi gi oja gi chanu pa yu hen na civil service ta chang ge haise masi akoi oja gi di masi apam ba ji dum lebi bra na tra apam ba dum le ai di mai apam ba di apam ba ni ai di dum we ji dum hai man apam ba land da ai di any ai di moi da pressure da pizza de ai di ai chanu pa su chanu pizza dum ai hai je le apam ba land salo adu poti khana ji na hayeng final goal si kai oi dono si ora ga na smai to godam ni ai mo ju pi ngai de police oining de army oining pa ha adu army gi lab si kai no mo de khan mam mi sang ba hai di army si di ma phom de lebi aroi ma di state ama de madu sakani de jing man si sakani masa de amna adventurous oi ba mi ora ga di army de nungai ga ne ba na ta pe te man army gi sum nang ha ki nungai ba ra ga to ga sa pa adu ko u bu di ya da mi na thaba ki sang ro matung da ai doctor oining also doctor ji night duty chalakani hospital ni ja makan ni ji malayang ko deni na adugi poto mana haina gadra ba pose mo wari libi ba ina adu ka nang adu haina ni har ga di adu samu ka sukai de civil service haben mo ga di mai gi nesa ji kaino kamaina ma mai post na kamaina tawni mana public na kamaina taw de ga wari di samina ba ida moi gi taw pa choice to da hayeng si ko ro matung do ka do mayam do adu haina gadra pangna gadra ha do ojana moi do wari libi ta pi ni ado oza hojik si koi gi lei ba manipur gi situation ha jago ta ko sidaida koi gi oza amawina koi mahiroi si mahi tambi ba matam da phau ba nungai ba sulai gi rangani nungai ta sulai gi rangani adu subum ba ma tawga di koi gi academic atmosphere si di ka hen na to yai kan khan ba du ba suggestion ga pibini mudi le ba hoi adu matang jai khitang haijege koi maroina angang hosi aina kanna aingonda yam akiba ma phau hosi kang angang gi moral gi discipline ga mangdar pa che sida aingonda akiba ma katang leje maram de koina sum for last 25 years more than 25 years mai no zawana sum loine jar pa thai tare angang gi moral gi discipline jamna handarak ba koi gi
ꯑꯣꯖꯥꯗ ꯀꯔꯤ ꯉꯥꯡꯒꯗꯒꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯜꯗꯔ ꯕ꯭ꯔꯗꯔ ꯃꯥꯒꯤ ꯑꯦꯜꯗꯔꯁꯤꯡ ꯑꯗꯒꯤ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯗ ꯀꯃꯥꯏꯅ ꯕꯤꯍꯦꯞ ꯇꯧꯒꯗꯒꯦꯁꯦ ꯈꯪꯗꯕꯤꯗ ꯑꯦꯅꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯣꯏꯔꯣ ꯒꯥꯔꯤ ꯊꯩꯅꯕꯗ ꯑꯣꯏꯔꯣ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯗꯥ ꯂꯛꯗꯥ ꯍꯥꯏ ꯂꯩꯗꯅ ꯕꯟ ꯇꯧꯔꯝꯕꯩ ꯑꯣꯏꯔꯣ ꯐꯖꯅ ꯉꯁꯤꯗꯤ ꯆꯠꯄꯤꯔꯅꯨ ꯀꯨꯝꯅ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯩ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯝꯕꯔ ꯋꯥꯟ ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯃꯣꯏ ꯃꯣꯔꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯁꯤꯁꯦ ꯃꯣꯏ ꯐꯖꯅ ꯃꯣꯏ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯍꯥꯏꯗꯤ ꯐꯖꯅ ꯑꯐꯕ ꯀꯩꯅꯣꯗ ꯂꯩꯍꯟꯖꯅꯤꯡꯉꯦ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯃꯇꯥꯡꯁꯦ ꯁꯤꯅ ꯑꯦꯀꯥꯗꯃꯤꯛꯀꯤꯁꯤ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯣꯏꯔꯣ CSO ꯒꯣꯔꯃꯦꯟ ꯑꯣꯏꯔꯣ ꯑꯦꯅꯤ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯑꯇꯩ ꯈꯣꯡꯖꯪꯕꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯤꯀꯣ ꯑꯗꯨ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯒꯁꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪꯁꯨ ꯇꯝꯕ ꯀꯥꯟꯗ ꯈꯣꯡꯖꯪ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯑꯗꯨꯕꯨ ꯑꯦꯠꯂꯤꯁ ꯅꯣꯡꯃꯒꯤ ꯑꯃꯗ 3 hour 4 hourꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯀ꯭ꯂꯥꯁ ꯈꯔ ꯇꯧꯔꯒ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯉꯥꯡꯒꯤ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯤꯠꯀꯤ GEꯒꯤ ꯃꯌꯥꯝ ꯑꯗꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ UPSCꯒꯤ ꯑꯣꯏꯔꯣ ꯄꯨꯂꯞ ꯇꯧꯃꯤꯟꯅꯒꯗꯕ ꯁꯦꯝ ꯁꯤꯂꯦꯕꯁꯇ ꯁꯦꯝ ꯀꯣꯏꯁꯟꯗ ꯇꯧꯃꯤꯟꯅꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯣꯏꯁꯟꯗꯣ ꯈꯔ ꯂꯥꯏꯍꯟꯕꯤꯌꯨ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣ이 ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯔꯒ ꯄ꯭ꯔꯖꯥꯁꯤꯡ ꯆꯨꯡꯁꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯕꯤꯜꯞ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯇꯤꯚ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯥꯡꯍꯟꯗꯕ ꯁꯤ ꯄꯥꯝꯖꯩ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯂꯩꯕꯥꯛꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯍꯣꯏ 10 ꯐꯥꯎ 12 ꯐꯥꯎꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯣ 10 12 ꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯏꯍꯥꯡ ꯍꯥꯡ ꯊꯥꯗꯣꯛꯄꯗꯧꯅ ꯇꯧꯕ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯗꯣꯛꯇꯔ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯩꯅꯣ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯏꯒꯗꯕ ꯃꯇꯝ ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯃꯇꯝ ꯁꯥꯏꯁꯦ ꯃꯁꯤ ꯐ꯭ꯔꯤꯃꯛꯇꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯈꯔ ꯀꯣꯝꯊꯣꯛꯄꯗꯧꯅ ꯎꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯩ ꯍꯥꯏꯖꯔꯤꯕ ꯁꯤ ꯍꯧꯖꯤꯛ 10 ꯑꯌꯥꯝꯕ ꯑꯣꯖꯥꯁꯤꯡ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯑꯣꯏꯔꯣ 10 12 ꯁꯤꯗꯤ ꯀꯔꯤ ꯏꯟꯅꯔ ꯆꯠꯄꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩꯕꯤꯕꯅꯤ나 ꯁꯥꯏꯒꯤ 12 ꯂꯥꯟꯊꯣꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯁꯥꯏꯒꯤ ꯄꯦꯔꯠꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯁꯥꯏꯁꯦ ꯃꯁꯤꯁꯤꯗꯤ ꯐꯒꯠꯍꯟꯕ ꯆꯪꯉꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯑꯣꯖꯥꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤ ꯃꯁꯤꯒꯤꯁꯦ ꯍꯣꯏ ꯑꯩꯍꯥꯛꯀꯤꯁꯨ ꯃꯣꯠ ꯈꯤꯇꯪ ꯊꯝꯖꯔꯛꯀꯦ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯨꯝꯃꯦ ꯑꯗꯨꯝ ꯄꯦꯔꯦꯟꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯌꯥꯝꯕꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯁꯤ ꯂꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤ ꯃꯆꯥꯁꯤ ꯈꯤꯇꯪ ꯃꯦꯆꯨꯔꯤꯇꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯁꯦꯟꯅꯔꯛꯄꯒꯤ ꯃꯉꯣꯟꯗ ꯆꯣꯛꯊꯔꯛꯄ ꯁꯨꯝ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯑꯗꯩ ꯁꯦꯠꯅꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯔꯒ ꯑꯗꯒꯤ ꯃꯥꯒꯤ ꯃꯉꯣꯟꯗ ꯃꯥꯒꯤꯗꯤ 12 ꯂꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯟ ꯑꯃ ꯆꯠꯆꯔꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯃꯉꯣꯟꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯃꯥ ꯋꯥꯔꯛ ꯇꯧꯕ ꯉꯝꯕꯒꯤ ꯀꯩꯅꯣꯃꯁꯨ ꯂꯩꯔꯦꯅ ꯈꯜꯂꯛꯄ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯆꯦꯛꯁꯤꯟꯕꯁꯨ ꯋꯥꯠꯂꯛꯄꯁꯤꯗ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯁꯤꯅ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯑꯣꯏꯔꯣ ꯉꯁꯥꯏ 12ꯇ ꯂꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜꯁꯤꯡꯁꯤꯅ ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯦꯛ ꯌꯧꯔ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯐꯥꯎꯁꯤꯗꯗꯤ ꯑꯉꯥꯡꯁꯦ ꯑꯁ ꯅꯪ ꯃꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯩ ꯕꯦꯜ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯁꯝ ꯀꯛꯇꯕ ꯌꯥꯔꯣꯏ ꯇꯧꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖ ꯌꯧꯔꯀꯥꯟꯗ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡꯁꯤ나ꯉꯁꯥꯏꯒꯤ ꯀꯣꯂꯦꯖ ꯆꯪꯉꯁꯨ ꯆꯪꯗ꯭ꯔꯁꯨ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯛꯇꯕ ꯃꯃꯥꯟꯅꯕ ꯄꯨꯜꯂꯒ ꯉꯁꯥꯏ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯇꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯈ꯭ꯔꯁꯦꯅ ꯀ꯭ꯂꯥꯁ ꯌꯥꯎꯍꯧꯗꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤ ꯀꯣꯂꯦꯖꯇ ꯁꯥꯊꯤꯅ ꯀꯥꯏꯔꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯗꯨꯁꯨ ꯈꯪꯕꯤꯔꯝꯕꯅꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯀ꯭ꯂꯥꯁꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ ꯑꯦꯇꯦꯟ ꯇꯧꯕ ꯑꯉꯥꯡꯁꯤꯗꯤ ꯑꯣꯡꯂꯤ 10% 20% ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯕꯖꯥꯔꯕ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯦꯚꯦꯜꯁꯤꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯑꯣꯏꯔꯣ ꯈꯔ ꯆꯦꯛꯁꯤꯟꯕ ꯀꯣꯂꯦꯖ ꯐꯖꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯇꯧꯕ ꯌꯥꯝ ꯁ꯭ꯇꯦꯟꯗꯔ ꯋꯥꯡꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯍꯟꯖꯅꯤꯡꯉꯤ ꯁ꯭ꯇꯦꯠꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯦꯚꯦꯜꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯁꯦ ꯈꯔ ꯑꯗꯨꯝ ꯏꯗꯨꯀꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯔꯁꯤ ꯈꯔ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀ ꯌꯦꯡꯅꯕ ꯈꯔ ꯅꯦꯝꯊꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯎꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯕꯗ SSC ꯑꯦꯛꯖꯥꯝꯕꯨ ꯑꯣꯏꯔꯣ UPSCꯒꯤꯕꯨ ꯑꯣꯏꯔꯣ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅꯕꯒꯤ
ꯌꯥꯝ ꯂꯣ ꯌꯦꯁ ꯃꯁꯤꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯦꯗꯥꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯩꯗꯤ ꯊꯕꯛꯇꯤ ꯇꯧꯖꯗꯦ ꯁꯨꯝ ꯌꯨꯝꯗ ꯍꯣꯝ ꯃꯦꯀꯔ ꯑꯣꯏꯅ ꯑꯗꯨꯅꯅꯤ ꯉꯁꯤ ꯏꯆꯥ ꯑꯐꯕ ꯑꯃ ꯄꯣꯛꯏꯁꯦ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯏꯄꯥꯝ ꯂꯝꯗꯝꯁꯦ ꯁꯤꯗꯤ ꯀꯗꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ ꯀꯛꯆꯤꯡꯗꯒꯤ ꯀꯩꯅꯣ ꯀꯛꯆꯤꯡ ꯀꯗꯥꯏꯗ ꯀꯛꯆꯤꯡ ꯋꯥꯏꯗꯒꯤ ꯑꯩ ꯄꯣꯛꯄꯤꯕ ꯕꯕꯥꯅ ꯂꯩꯁꯥꯝ ꯀꯩꯅꯣ ꯁꯤꯌꯝꯀꯦꯁꯨ ꯀꯧꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯦꯗꯥꯝꯅ ꯉꯁꯤ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤ 12 ꯑꯦꯛꯖꯥꯝꯒꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ 12 ꯑꯦꯛꯖꯥꯝꯒꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯃꯦꯗꯥꯝꯅꯤ ꯀꯔꯤ ꯐꯥꯎꯕꯤ ꯑꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯍꯔꯥꯎꯖꯩ ꯑꯇ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯦꯗꯥꯝꯅ ꯃꯥꯒꯤ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯔꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯦꯗꯥꯝꯅ ꯑꯗꯨꯝ ꯏꯆꯥꯁꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯦꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯄꯨꯈꯠꯂꯛꯄꯁꯦ ꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈꯤꯕꯗꯤ ꯂꯩ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯑꯌꯨꯛ ꯍꯧꯗꯣꯛ ꯉꯟꯇꯥꯅ ꯃꯥꯁꯤ ꯉꯟꯅ ꯃꯁꯥꯅ ꯃꯊꯟꯇ ꯍꯧꯒꯠꯆꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯃꯥꯅ ꯍꯧꯒꯠꯇꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯒꯠꯄꯤꯕ ꯍꯧꯗꯣꯛꯄꯤꯕ ꯑꯗꯒꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯒ ꯃꯥꯗꯤ ꯖꯨꯁꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗ ꯃꯥꯏ ꯖꯨꯁ ꯊꯛꯑꯦ ꯑꯗꯒꯤ ꯃꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐ꯭ꯔꯦꯁ ꯖꯨꯁ ꯃꯥꯗꯤ ꯀꯩꯅꯣꯁꯦ ꯈꯣꯏꯒ ꯆꯝꯄ꯭ꯔꯥꯒꯁꯦ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯁꯤ ꯊꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯦ ꯑꯗ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯑꯩꯅ ꯃꯥꯒꯤ ꯂꯣꯏ ꯇꯧꯕꯤꯔꯦ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯜꯂꯛꯄ ꯃꯇꯝ ꯃꯥꯁꯦ ꯆꯥꯕꯁꯤꯗꯤ ꯑꯍꯥꯎꯕꯁꯦ ꯌꯥꯝ ꯆꯥꯖꯒꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯩꯅ ꯆꯥꯅꯕ ꯈꯣꯠꯅꯕ ꯇꯧꯔꯦ ꯃꯥꯁꯦ ꯐ꯭ꯔꯨꯠꯁꯀꯨꯝꯕ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯦ ꯈꯔ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯩ ꯃꯥꯗꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯌꯨꯛꯇꯗꯤ ꯀꯩꯁꯨ ꯄꯥꯕ ꯃꯇꯝ ꯁꯪꯗꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯦ ꯉꯟꯇꯥ ꯄꯨꯡ 9 ꯇꯥꯔꯤꯉꯩ ꯆꯠꯄꯅꯤꯅ ꯑꯗꯩ ꯃꯥꯗꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯌꯥꯝ ꯊꯦꯡ ꯄꯥꯒꯜꯂꯦꯕ ꯑꯁꯤ ꯃꯥꯒꯤ ꯇꯨꯝꯅꯕ ꯁꯦꯟꯅꯕꯁꯦ ꯑꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯨꯝꯅꯕ ꯑꯗꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯩ ꯃꯥꯁꯦ ꯃꯔꯛꯇꯁꯨ ꯁꯨꯝ ꯒꯦꯝꯒꯨꯝꯕ ꯁꯥꯔꯀꯥꯟ ꯁꯥꯎꯒꯟꯕ ꯈꯣꯠꯀꯟꯕ ꯇꯧꯕꯁꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯥꯎꯒꯟꯗꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯒꯨꯝꯕ ሊቢꯔꯒ ꯑꯩꯒ ꯃꯥꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯩꯌꯦꯕ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯈꯔ ꯑꯣꯏꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯋꯥꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯀꯔꯤ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯗꯩ ꯃꯥ ꯑꯉꯥꯡꯅꯤꯅ ꯃꯣꯏ ꯁꯥꯎꯒꯟ ꯈꯣꯠꯀꯟꯕꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯝꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯆꯩꯕꯤꯗꯕꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤ ꯂꯣꯏꯅꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯍꯣꯠꯅꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗ ꯀꯩꯒꯨꯝꯕ ꯑꯃꯇꯪꯒ ꯑꯩ ꯍꯪꯖꯔꯒ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯃꯇꯝꯁꯤ ꯁꯥꯡꯅ ꯂꯧꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯉꯟꯕ ꯄꯨꯡ 9:30 ꯑꯗꯥꯏꯗꯒꯤ ꯍꯧꯕꯗꯧꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯃꯇꯝꯗꯗꯤ ꯄꯨꯡ 9:30 10 ꯑꯗꯥꯏꯗꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝꯗ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯃꯇꯝꯗ ꯑꯣꯏꯔꯣ ꯈꯤꯇꯪ ꯀꯩꯅꯣ ꯍꯣꯡꯉꯛꯄꯗꯧꯅ ꯑꯩꯈꯣꯏꯅ ꯎꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯑꯋꯥꯔꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯩ ꯂꯩꯕꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯄꯨꯡ 10ꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯌꯥꯝꯕ ꯁ꯭ꯀꯨꯜꯁꯤ ꯍꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 8 ꯐꯥꯎꯁꯤ ꯂꯥꯏꯔꯤꯛ ꯄꯥꯔ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯍꯣꯠꯅꯔꯒ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁ꯭ꯀꯨꯜꯁꯤ ꯀꯥꯔꯒ ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯍꯥꯏꯗꯤ ꯋꯥꯗꯅ ꯏꯅꯔꯖꯤ ꯌꯥꯝ ꯂꯩꯅ ꯐꯖꯅ ꯀ꯭ꯂꯥꯁꯇ ꯑꯦꯇꯦꯟꯇꯤꯞ ꯇꯧꯕ ꯉꯝꯃꯛꯑꯦ ꯑꯗꯨꯝ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯤ ꯑꯗꯨꯝ 9 9:30 ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯍꯧꯅꯔꯛꯄꯁꯤꯅ ꯍꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯥꯗꯅ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯆꯥꯗꯅ ꯂꯥꯛꯑꯦ ꯑꯌꯥꯝꯕ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝꯁꯤ ꯉꯟꯈꯠꯂꯛꯄ ꯌꯥꯝ ꯉꯟꯈꯠꯂꯛꯄ ꯁꯤꯅ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯤꯐꯤꯟꯁꯤꯃꯅꯦ ꯀꯝꯄꯜꯁꯔꯤ ꯍꯥꯞꯇ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯦꯅꯤ ꯉꯝꯗ꯭ꯔꯐꯥꯎꯗ ꯂꯩꯔꯒ ꯑꯣꯏꯔꯁꯨ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯁꯤ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯑꯉꯥꯡꯗꯨ ꯃꯥꯒꯤ ꯍꯦꯜꯊꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯧꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥ ꯕ꯭ꯔꯦꯛ ꯀꯨꯏꯅ ꯀꯩꯝ ꯆꯥꯗꯅ ꯑꯦꯝꯇꯤ ꯁ꯭ꯇꯣꯃꯥꯛꯇ ꯂꯩꯔꯗꯤ ꯑꯉꯥꯡꯗꯣ ꯃꯥ ꯁ꯭ꯇꯗꯤ ꯇꯧꯕ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯦꯕ
ꯑꯁꯦꯡꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯍꯥꯞꯄꯛꯏꯁꯦ ꯂꯟꯁꯀ ꯍꯥꯞꯄꯛꯏꯁꯦ ꯃꯤꯗ ꯗꯦ ꯃꯤꯜꯒ ꯍꯥꯞꯄꯛꯏꯁꯦ ꯁꯤ ꯇꯧꯍꯜꯂꯒꯕꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯏꯗꯤ ꯃꯥ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯦꯔꯦꯟꯁꯤꯡꯅ ꯇꯤꯐꯤꯟꯁꯤꯃ ꯀꯝꯄꯜꯁꯔꯤ ꯍꯥꯞꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯅꯠꯇ꯭ꯔꯒꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯃꯁꯤꯃ ꯑꯩ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯦ ꯑꯗꯣ ꯃꯁꯤ सरकारी पॉलिसी ना कोई नदी होंगदोबुदी यारोइबो अदो सिगी पॉलिसी दा कोई जो कमाने इल्लगा आंगांगसु फबा कोई पुलप फमिनना चकदे हाइदे कोई टिफिन पुपि हेबिसे ओजा खंगदे द स्टूडेंट खंगदे लोइनबक मसिदा कोई हाइनानबा मस होय चांगे हाइदा तंगमाइजे ओजागी अमदि मेदांगी असिनबा मतम मयाम पिबिदना मतम मयाम काइथोपिदना गा वरी वताई साबगी खुदोंचाव पिबिगदमक्ता इमेज टीवी की माइकैदगी हन्ना थागतजरी लोइनाना इमेज टीवी बु मियंग ताबिबा खुदमक पुछु अमुक हन्ना खुरुमजरी Sri Sri Gaurachandra Nama Purvasamda Aigi Chanapa Ahakina Ipuroba Amadi Aikhoi Kwaibuna Pupiduna Nawyop Nakombiramba Ipa Ibungo Prokhama Mohon Singana Nungsi Jaraba Imunganong Sak